Kuki sing na matam kak tabay infal ukrul lambi Bandh Houkhre, Khanui thot khon na kuki sing sangkhai Khul, Thadoklaga Chatkhinaba Khanghankhre, Kuki amasung tangkul furup anigi marakta hauji akanba moongda ungkhatnaringai cherakta haukiba tang 13 da kulai paibasingna thawai Kuki village tagi fadna pukhiba Kuki khunja thengkho gil baite amasung thangboi mangkhong sai mihata chenaba sing matik chaba dandi pigadabani haiba yauna tongan bada demand kya taladuna matang kaktaba infal ukrul lambi Bandh Houkhre amromda ukrul amasung kamjong district ta nauna oirakliba fiba masiga mari lenena hani thot khon na ukrul district ke manung chaliba sangai court Kuki village ki Kuki khunja sing khudakta mafam adu thadoktu Chatkhinaba ultimatum pikre Kuki CSO working committee ukrul na thadorok pachirol lamagi matung inna Kuki khunja ani faraga hat khibada chenaba sing masa khangriba fawba fadriba fawba amasung sibagi dandi pidriba fawba asiba hakchang claim tawroi Kuki community singna ukrul police ta thazaba laite maramaduna case asi cycle kangpokpe police ta register tawguna investigation tagadabani loinana investigation asi NIA da shinagadabani thawai Kuki village ta pung kun mari gi manungda Assam Rifles natragana Indian Army gi battalion amma thamgadabani demand sing asi fangdriba fawba infal ukrul lambida total shutdown chataragani hairi amaromda ukrul district ki sangkai Kuki village ki khunja sing khudakta Khul adu thadoktu Chatkhinaba ani thot khonna kanba warning taroduna makhoi senglaba lam asida aina yadaba masung yamna chakhottaba tenan kangbu sing asi makhatana leifam piroi karigumba Kuki singna Khul asi thadoktu chattaba tarabadi naga territory asidagi makoibu khudakta laktokhinaba mathau taba thabak sing pakhalagani maduda tholakpa afafatagi daita pumba makoi masana pugadabani hairi Laikidraba Kuki anida ex gracier piba amasung NIA na thijilhanbagi firep handokadabani IPFM thasigi 13 da kamjok district ki thawai Kuki khulgi khunja ani sakangdaba singna fabna pukraba matung sina fangkiba thaudok aduga mari lenena thaudok adugi matangda chapchaba pramana chagana police report fangringai gi mamangda se minister Waikhem sana Laikidraba singi imung manungda ex gracier pigani amasung thaudok adu NIA da sinaduna thihangadabani haiba firep adu withdraw tawgadabani haina Independence People Forum Manipur na thadorokpa cherol amana hairi cherol asina makhatana haribana se minister ge maikaidigi civilian area da afaba makhlgi khusu khulai paina chaliba illegal immigrants singe mathakta chapchaba action lokhodkadabani Kuki militant ani halam khiba adugi matangda chapchaba pramana chagana police report phangdringai gi mamangda se minister ge maikaidigi ex gracier pigani haina laktokhiba asi yamna premature oiba amasung wahang hangningai oiba mani maramaduna chief minister na lauthokhiba firep adu withdraw tawgadabani sangkai Kuki village ta Assam Rifles amasung security force laina Kuki militant singna tangkhul khunja sing fadna pukiba dugi matangda su nungnang ba wafam kaya thamaduna security force sing asi Kuki militant singa chatminnare Kuki militant singna chathariba thawong sing asi yaba ngamloi karigumba wafam asi thabakta onthoktaba taravadi Indigenous People Forum Manipur ge pautak matungena che minister ge mingchet makhada hauzik laiba BJP government asida kari tawgadage haibadu khanaragani hairi maraksida ukrul moibana National Highway 202 da hauzik thokliba wathok maru oina mongkok chepui amasung sangkai area da hauzik laiba tension asi yenglaga parikya thaba chakadoriba mairoi sing layeng bachakadoriba patient sing yauna atai tangai fadaba kaya asi yenglaga Imphal ukrul amasung Imphal kamjong asi nungtigi numit khudingi emergency chopper service lehenbiyo haina transport director da ayibuchero pisinkhre Manipur da LPG phangloi haibagi mi painingai oide haubam bobi karamba petrol no khangdoknaba sample lokhatkre Middle East hauji warakli bafiba masina maram oiraga Manipur da LPG amasung petroleum products sing phangloi haibagi mi painingai oide sedasi da LPG amasung petroleum products sing marangkaina lairi haina Consumer Affairs Food and Public Distribution CAF and PD gi officer on petroleum duty haubam bobi na phongdokre wapamasi Consumer Affairs Food and Public Distribution gi Director gi Majeng Makhada Imphal East ki Wangkhai Ayang Palida Leiba Indian Oil Corporation gi Retail Outlet
ta inspection chathabaga mari lenena wafam asi mahakna paumisingda phongdokhibani January 5 dagi hauna Manipur gi oil pump sing tharakiba surprise inspection ki saruka moina ngasi Imphal East ki wangkhai ayang palida leiba IOC ki retail outlet ta inspection chathakibani inspection aduda Indian Oil Corporation amasung wet and measure gi official kya su sarugya ke hiramasi gi matang da haubam bobina phongdokhibagi matung inna official team asina mamang chathakiba inspection gi manung sanna Bharat Petroleum Corporation Limited Hindustan Petroleum Corporation Limited amasung Narayana Energy Limited ki retail outlets sing da yengsin khongsat chatpa laikre hyriba retail outlets sing asidagi petrol amasung diesel gi sample lauraga Guwahati da set test taunaba thakre surprise inspection asigi makha chatharakpa oina ngasi IOCL gi retail outlet wariba wangkhai ayang paligi oil pump asida inspection chathabani inspection adu da hauzik fawbagi oina chinganingai oiba tawong amata thengnaba leite adumoina mak petrol amadi diesel gi sample lauraga IOCL gi state level coordinator RK Mohan da khusinaduna Guwahati da test taunana batarang laukhalkre sample sing asigi test ta fangba report ki matung inna karigumba podjan yawramba thengarabadi CAF and PD na matik saba action lakhatkani haina phongdokhe Manipurda umangi lamang silakpada house ki member singna tengthakre poppy park sana tharakpadagi Manipur gi umang tumle ekhoi kuina hingadaba malak trek ke ranjit Tarakani thoi suba Manipur legislative assembly gi Taret suba mifamda forest and environment ki demand for grounds ki khanarakpada umangi lamang silakle haina house ki member singna tengthana kre demand aduda cut motion thamaduna sugnu assembly constituency gi MLA kangujam rajin haike poppy park sana tharakpana Manipur gi umang tumle aikhoi kuina hingadaba malak tre wafamasi aruba tanpham oirakpana lengakna mijeng changhobagi tangai fadaba leire mahakna makhatana haike kumja lising ani kun mathoi degi lising ani kun manga fawbagi manungda forest ki lam hectare lising kun mathoi ga chama mangkhre haiba report ama thengnei forest ki lam mangsilakpagi maram khara panba tarabadi lona yadaba makhlgi poppy pambi sing park sanna thanarakpa cultivation chawna tawnarakpa lambi amasung tongan ba infrastructure sing semgonarakpa lanmei thaba amasung umangi lam khopchila lakpadagini Congress ki MLA Thoksom location asu Manipur gi umang mangsilakpagi matangda lengak nga lawriba thodang asi peningai oide haina phongdoke singilamda paksana poppy pambi thare haiba khangnare hyriba poppy pambi singadu police amadi atei force mayamna tatana yanabagi paudi tai adubu kanana tharibano haibadudi puthokte amasung fade lam adugi mapu amadi soidan leiramgani maki ayaba yawdana kanana poppy pambi thaba ngamgadoribano aigi yumda ngamlagadi kanano ama laklaga tharu law hai yabra yengse maram maduna lamgi mapu hana faba ama changi madu oiragadi poppy thaba asi lam mapu aduna kirakani hauzik fawada poppy pambi thabaga mari lenena mi kya fakre lam mapu kya yawkhrabage haina su mathang takhatlakhe house ki member ani gi pawpiraduna forest and environment minister losi dikona haike umangi lam mangsilakle haibasi yai masi kamdang na thingadage haibagi matangda punna khana naina minabagi tangai fadaba lei mahakki maikidagi su honaba yaba khudingmak honare member singa talakpa wahangi pawkhum singa du se minister na marak thaladuna oiba oina sesa loidringaida pihallage hairaba matungda demand asida thamlamba cut motion sing loktoke transport ki demand khanarakpada house ki member oiriba kangujam ranjit na thamlakpa wafam singi paukhom piraduna se minister y camsa na haike state asida miyam gi sathokasin khudongchana bathak pakhalakpa haure ISBT su chalaiba haure Imphal manungda gari keliba sing asi hanabagi damakta kari tauba yagada gi haiba yengsili gari gi masing hengalakliba si thinganaba India gi atay state chingda kari taunaribage haibadu yenglaga Manipur gi su garage leitrabadi gari leiba yahandabagi thausil themba yabra yengjage North Korea gi Supreme Leader Kim Jong Un na machanupi Kim Ju Eda nongmai kapa tambibagi photo viral oikre North Korea gi Supreme Leader Kim Jong Un na machanupi Kim Ju Eda nongmai kapa tambibagi photo viral oikre expert singna phongdokpagi matung inna Kim Jong Un gi matungda lebagasi gi Supreme Leader Kim Ju E na oihaunabagidamagta tharang tawrakhibani hairi report asigi matung inna sumnagi chahi 13 khakta ngairibi Kim Jong Un gi machanupi Kim Ju Eda
ꯍꯧꯖꯤꯛ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯇ꯭ꯔꯦꯅꯤꯡ ꯀꯌꯥ ꯄꯤꯕ ꯍꯧꯔꯛꯈ꯭ꯔꯦ꯫ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯀꯤꯝ ꯖꯣ ꯎꯟꯅ ꯃꯆꯥꯅꯨꯄꯤ ꯀꯤꯝ ꯖꯨ ꯑꯦꯕꯨ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯗꯒꯤ ꯂꯣꯠꯇꯨꯅ ꯑꯗꯨꯃꯛ ꯊꯝꯂꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛ ꯆꯍꯤ ꯑꯁꯤꯒꯤ ꯀꯤꯝ ꯖꯣ ꯎꯟꯅ ꯆꯠꯄ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯆꯥꯅꯨꯄꯤ ꯀꯤꯝ ꯖꯨ ꯑꯦꯕꯨ ꯄꯨꯗꯨꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯈꯤꯕꯅꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯅꯣꯔꯊ ꯀꯣꯔꯤꯌꯥꯒꯤ ꯃꯆꯥꯅꯨꯄꯤ ꯀꯤꯝ ꯖꯨ ꯑꯦ ꯑꯍꯥꯟꯕ ꯑꯣꯏꯅ ꯀꯨꯝꯖꯥ 2012ꯗ ꯃꯤꯌꯥꯝꯅ ꯃꯁꯛ ꯈꯪꯕ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯀꯤꯝ ꯖꯣ ꯎꯟꯅ ꯂꯥꯟꯒꯤ ꯈꯨꯠꯂꯥꯏ ꯀꯌꯥ ꯂꯣꯟꯆ ꯇꯧꯕ ꯑꯃꯗꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯂꯨꯆꯤꯡꯕꯁꯤꯡꯒ ꯎꯅꯕꯗꯁꯨ ꯀꯤꯝ ꯖꯨ ꯑꯦꯕꯨ ꯄꯨꯗꯨꯅ ꯆꯠꯂꯛꯈꯤꯕꯅꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯁꯨꯄ꯭ꯔꯤꯝ ꯂꯤꯗꯔ ꯀꯤꯝ ꯖꯣ ꯎꯟꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯃꯁꯨ ꯂꯩ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯀꯤꯝ ꯖꯣ ꯎꯟꯅ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯥꯂꯦꯝꯗ ꯍꯥꯏꯗꯣꯔꯛꯄ ꯂꯩꯇ꯭ꯔꯤ ꯍꯥꯏꯔꯤ꯫ ꯏꯊꯤꯑꯣꯄꯤꯌꯥꯒꯤ ꯂꯦꯟꯁ꯭ꯂꯥꯏꯗꯇ ꯃꯤꯑꯣꯏ humphumari ꯁꯤꯈ꯭ꯔꯦ, 119 ꯔꯣꯝ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯦ꯫ ꯏꯊꯤꯑꯣꯄꯤꯌꯥ ꯈꯥꯊꯪꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯒꯆꯣ, ꯕꯥꯕꯥ ꯀꯥꯝꯕꯥ ꯑꯃꯁꯨꯡ ꯕꯣꯛꯁꯦꯠ ꯗꯤꯁꯇ꯭ꯔꯤꯛꯇ ꯆꯌꯣꯜ ꯑꯃ ꯍꯦꯟꯅ ꯑꯀꯟꯕ ꯅꯣꯡ ꯆꯨꯔꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯦꯟꯁ꯭ꯂꯥꯏꯗ ꯊꯣꯛꯄꯗꯒꯤ ꯌꯥꯝꯗꯕꯗ ꯃꯤꯑꯣꯏ humphumari ꯍꯦꯟꯅ ꯁꯤꯈ꯭ꯔꯦ, ꯂꯣꯏꯅꯅ 119 ꯂꯣꯝ ꯍꯦꯟꯅ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯦ꯫ ꯈ꯭ꯋꯥꯏꯗꯒꯤ ꯅꯧꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯕ ꯍꯛꯆꯥꯡ humphumari ꯐꯪꯕ ꯉꯝꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯊꯤꯕ ꯈꯪꯗ꯭ꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯃꯁꯤꯡ ꯑꯗꯨ 119 ꯌꯧꯔꯦ ꯍꯥꯏꯅ ꯅꯣꯔꯊ ꯏꯊꯤꯑꯣꯄꯤꯌꯥ ꯔꯤꯖꯅꯦꯜ ꯁ꯭ꯇꯦꯠ ꯄꯨꯂꯤꯁ ꯀꯃꯤꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯗꯤꯁꯇ꯭ꯔꯤꯛ ꯑꯍꯨꯝ ꯑꯗꯨꯒꯤ ꯑꯣꯏꯕ ꯒꯥꯃꯣꯖꯣꯟ ꯍꯥꯏꯕ ꯈꯪꯅꯔꯤꯕ ꯑꯦꯔꯤꯌꯥ ꯑꯗꯨꯒꯤ ꯗꯤꯖꯥꯁꯇꯔ ꯔꯦꯁꯄꯣꯟꯁ ꯗꯤꯔꯦꯛꯇꯔ ꯑꯣꯏꯔꯤꯕ ꯃꯦꯁꯐꯤꯟ ꯃꯅꯨꯀ꯭ꯋꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯦꯁꯀ꯭ꯌꯨ ꯑꯣꯄꯔꯦꯁꯟ ꯆꯤꯡ ꯅꯤꯡꯈꯥꯏꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯍꯤꯡꯍꯧꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯊꯤꯕ ꯈꯪꯗꯕ ꯀꯌꯥ ꯑꯗꯨ ꯐꯪꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯔꯤ꯫ ꯃꯅꯨꯀ꯭ꯋꯥꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯄꯗ ꯏꯃꯔꯖꯦꯟꯁꯤ ꯇꯤꯝꯁꯤꯡꯅ ꯔꯦꯁꯀ꯭ꯌꯨ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯗ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯃꯔꯛꯇ ꯃꯤꯑꯣꯏ ꯑꯃ ꯁꯤꯅ ꯐꯪꯈꯤ꯫ ꯆꯤꯡ ꯅꯤꯡꯈꯥꯏꯔꯛꯄ ꯑꯗꯨꯅ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯃꯔꯛꯇ ꯐꯨꯝꯖꯤꯟꯗꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯀꯌꯥ ꯊꯦꯡꯅꯈꯤ꯫ ꯒꯥꯖꯣ-ꯕꯥꯕꯥ ꯗꯤꯁꯇ꯭ꯔꯤꯛ ꯀꯝꯃꯨꯅꯤꯀꯦꯁꯟ ꯆꯤꯐꯀꯤ ꯊꯧꯔꯥꯡ ꯄꯨꯔꯤꯕ ꯑꯕꯦꯕꯦ ꯑꯖꯦꯅꯥꯅ ꯐꯣꯡꯗꯣꯛꯄꯗ ꯁꯤꯅ ꯐꯪꯈꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯑꯌꯥꯝꯕ ꯂꯩꯈꯣꯝ ꯑꯃꯗꯤ ꯐꯠꯇ ꯍꯥꯎꯊꯤ ꯐꯨꯝꯖꯤꯟꯗꯨꯅ ꯂꯩꯔꯝꯕ ꯌꯨꯝꯁꯤꯡꯗꯒꯤ ꯑꯣꯏꯈꯤ ꯍꯥꯏꯔꯤ꯫ ꯃꯔꯛ ꯑꯁꯤꯗ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯋꯥꯕ ꯅꯪꯈꯤꯕ ꯌꯨꯝ ꯃꯁꯤꯡ ꯀꯌꯥꯅꯣ ꯍꯥꯏꯕ ꯑꯗꯨꯒꯤ ꯃꯇꯪ ꯇꯥꯕ ꯑꯗꯨꯗꯤ ꯈꯪꯗꯣꯛꯄ ꯉꯝꯗ꯭ꯔꯤ꯫ ꯂꯦꯟꯁ꯭ꯂꯥꯏꯗ ꯑꯗꯨ ꯍꯧꯈꯤꯕ ꯆꯌꯣꯜꯗ ꯂꯦꯞꯄ ꯂꯩꯇꯅ ꯑꯀꯟꯕ ꯅꯣꯡ ꯆꯨꯊꯔꯛꯄꯒꯤ ꯑꯣꯏꯈꯤꯕꯅꯤ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯁꯣꯛꯂꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯍꯨꯝꯒꯤ ꯂꯣꯟꯅꯕꯗ ꯂꯩꯔꯤꯕ ꯑꯋꯥ ꯃꯤꯟꯁ ꯇꯥꯎꯟ ꯑꯃꯗꯤ ꯌꯨꯝꯂꯣꯟꯅꯕ ꯃꯐꯝꯁꯤꯡꯗ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯅꯤꯅꯤꯗꯒꯤ ꯃꯈꯥ ꯇꯥꯅ ꯑꯀꯟꯕ ꯅꯣꯡ ꯆꯨꯔꯛꯇꯨꯅ ꯃꯈꯥ ꯇꯥꯅ ꯑꯋꯥ ꯆꯩꯊꯦꯡꯁꯤꯡ ꯄꯤꯔꯕ ꯌꯥꯅ ꯂꯩ ꯍꯥꯏꯔꯤ꯫